Ngasigi video asi the ordinary BHA 30% plus BHA 2% peeling solution hariba chemical exfoliant asi try taujabani masi hapta amada anirak chang naina tha ama siznaba matamda aigi skin da kari ahongba lai haina test over video ni nungtigi sizenagadaba pot nate yamdrabada hapta amada amurak aduga yamabada hapta amda anirak sizenau hai adugi aina anirak siznaba matamda skin da kari ahongba lai haina test over adu mayamda uchabani aduga masi mi matung ina result khenagani haiba pot asi chemical exfoliant ni aduna masi hana acid exfoliant seasoner ba mina seasoner gadabani chemical exfoliant si kaino haina aina mamangda video amasu semjakhrabani aduda akupa marol yengbiro aduga sigi product asi aigi skin na yamna sensitive oiba horokpa matamda sigi product asi try tawjakibani aduna somgi skin da chap manaba result fangdaba yai si se ningsing biu Sigi product si ay nungdang da seasonay double cleansing haibadi oil based cleanser ga water based cleanser ga na mai ta tho aba matungda mai da ising amta yaudre hire kanda sigi product si mai da tai mahi yamna langba oide aduga yamna nangba su oide sumaina droplet tagi direct mai da tai basi taibi ganu kaigino da chemical si yam thana skin da thomjan gani ai budi ahan wa tawda soikre adugi mahutta Kubakta pam mari muk hapaga maida tairo layer ani oina taire sina skin da marang kaina product si mathau tawna bani aduga mit manakta naksan biganu aigi se soidana naksan khre ado mayam dis maina tawbiganu maida thungna ba tairaba matungda timer on tawre sigi pot si maida khrak kanga oi aduna kangba ngai biganu minute 10 dagi hena thamganu na moina instruction da pi aduna ai minute 10 dagi hena thamjaroi Minute 10 hek phabaga ising achambana ai mai tathoe cleanser season abagi mathau tadre ngasai mamangda cleanser season akhrabani na aduga makha taba skin care routine adum tawbiro tawbadabu si season abanu midadi vitamin C serum season abiganu kaigino da mabani paba tardi skin da hena over exfoliate tawgani sije kawbiganu ngasi su double cleansing tawraba matungda maiji kangnaba taithoe magi makhumje khara kalle aduna hangdokpada khara nungaite aduna layer ani thungnaba taire aduga timer on tawre aduga matam hek phabaga ai mai tathokjare aduga aigi makha taba skin care routine tawjare vitamin C yaudabida mai tathoaga kangaba matungda amuk haiba product asi taijare minute 10 dagi hena thambiganu yam kuina thammaga skin da hena kanagadaba chemical natte instruction da piriba du chamanna follow tawbiyu matam suraba matungda mai du ising achambana tathokpiro aduga makha taba somna nungtigi tawba skin care routine adu adum tawbiba yare toner serum moisturizer aduga tawdabu vitamin C serum di taibiganu Period tawba matam oibagi uring achawa ma chongthore aduga yamna sensitive oire aigi skin se kaigumba matam da sumaina skin je sensitive oire ko taragadi mayamna chemical taiba matam da kara checksen biu seasonary ba potsi chemical exfoliant ni habidi mana tu khongji manungda changaga sengdo ini aduna ekogi laiba uring singdo khudakta mangani habidi khanbi ganu adumaina kashu oiroi ngasidi aigi uring hanjan khre aduga skin se khara nanthore Tukhongsu chang naina sengdo abanina skin je khara nana uba phangi Sigi chemical je hek taiba loiraga aikoina mai ta thoba matungda khutakta skin da haidi ngan thokpa mayik yamna sengba amadi adum uba phangi sise mayamna try tawbiba kanda su adum uba phangani pot khudingmak aikoigi skin da mathau torokpa matamda matam changi haibasi kaubiganu ngasidi aigi mai je khara Pagalakpa dauna tawe hana uring lairamba haidi manungda tongaga lairamba uring do thokti thoktaba machin naida uring tongaga lairamba do adusu khara hanjan khare aduga dag su khara patharakpa dauna tawe aduga haiba poche khara nangbani na nikthokpiyo aduga mai makhumje lauthokpada nungaite khara kalle khutkan nai haiba pump mari manga muk lauraga kubaktagi lauraga layer ani muk taibiro aduga kubaktadi pores yaudabani na magi lairiba color adu yam thuna ising da tawraga thadokpiyo natradi khutta maring chalaeba
Hantak kharani se aigi skin je sensitive oibanina ai yam cheksanjai mai ta thoba matungda aina siznaba skin care routine da karigumba khara adjust away yari makai chemical yamna sijana jade aduga yamna minimal oiba skin care routine ama ai follow taujai kaigino da aigi skin je sensitive oibanina khara cheksan daba yade amuk taure mai makum hangba yada base chemical machu se sumaina oijarasu manam di yam nungsi aduga skin da thuppa khotpadi kemta taude ai oina di hoi mi khara da skin da khara mareng chatpa phawe hai ado skin gi makha pole aigi skin se haujiksu dum sensitive oiri ado aigi mota di sigi chemical exfoliant se sizina badagi skin da khajiktang mana ingda hanba katang pha hanba di male ngasina handak thagi aroiba seasonaba numitni hapta amada ai anirak seasonaraga lakpani hogiba thasi ngasina aroiba numitni loisalakpada aina haijaningbadi mi gi skin gi makha pona product asi react tawgani aigi oinadi result uba phange pores tu haibadi tu khong nan thore aduga manungda phullaga machin nai daba uring leiramba su mangkhre aduga skin gi texture da improvement khara su lae hapta amada anirak tai hena season agano hai aduna ai hapta amda anirak tagi hena season ajade makha na ai hapta amada amurakti sungsoi soidana adum chang naina season age khale aduna chemical exfoliant tawbagi kanabasu aina mamangda yamna haijakhrabani Sigi video sidi aina chang naina tha amada anirak season matamda result kamaina phangi haibadu uchabagi ni makha taba product ki akupa review oina soi tongana semjarake. Thank you so much for today. Bye bye.